ngasi numida wairam phongkhiba tungan Manipuri sifungsing amasung thokhiba thawdo wathoksingdagi maroiba ipausing khonga saraga Manipur top channel gi maikeidagi myamna thamjagi ahanbada pana pausedi gi lokasaraga nakal animakna khulai thadoknaraga wari sanaduna warisin prokna bokhona minasi kiran rijeju Manipur kuthokna riba phurup animaki miyoi singna khulai thadokna nakal anigi marakta wari sanaduna tung koina satnagadaba warisin ama purakna bokhona minasi haina Parliamentary and Minority Affairs Minister Kiran Rijiju na phongdokre NGO My Home My India na sinduna New Delhi da pangthokpa North East Student Festival da wangang laduna Union Minister Kiran Rijiju na mataki wapam masi phongdok laduna mahakna hai nungsi jaraba ehaki mitay amasung kuki furuk isul inaw isi isul punamaki yaifanaba thabak tawnabagi damak India government na matam pumbada sem saduna lairi nakhoi na khulai thadokuna hingsagi thawong sing lepiu khulai pairiba makai warisin purakpa ngamroi magna makha taraduna hai wari sanaraga warisin purakadabani maramasina khulai thadokuna wari sananaba thokpirau nakalani magna khulai thadokuna wari sanaraba matam adu khaktara tung koina satnagadaba warisin ma puraktuna shantigi punsida hanjalappa ngamani Union Minister Kiran Rijiju na makha taraduna Prime Minister Narendra Modi gi lainga asina ngasidi awangnong pok lamdamna sakhatpegi khongjal yangkhale amadi Modi lainga asina awangnong pok ki miyam gi golden opportunity ama piri Narendra Modi na lusingba lainga ama laiba asida lairakpadagi haukiba sahi tara asida awangnong pok lamdamna sakhat lamjelda ahongba kya lakli haibisi lamdam asigi miyam nore masi mamang ukhitriba mani Central lengan awangnong pok miyam na piriba khudong saba kya se ekoi punamak na loksi asiguma tanja asida Manipur da khuthoknariba khanglup animak nasu khulai thadoktuna shanti laiba sakhatpa Manipur ama purakna bokhotna minasi hainasu Kiran Rijiju na makhatana phongtokhi North East Student Festival hawdokpagi thoram maduda hanagi Union Minister of State for Education and External Affairs Dr. R.K. Ranjan Susarlaki Pausna makataradun hai mamang sahi English nganiga kungo humdoigi me ahumdigi Manipura kanglup furup anigi marakta khuthokna raklibasina miyoi saniga kungi mathakta sikre miyoi lising humfurom na masagi mai laitaba miyoi singoiduna ngasi phawba tungan ba relief camp singna sangjapam lawduna lairi hainisu pausda makatana phungdorakli atopa pawmana Susampurdagi rocket amadi motor cell sing phangle Susampur district ki Samulamlan area da combined security force na thihumbigi thabak sathabada rocket head cell amadi motor cell sing phangma hamkre police tagi phangma pawn ha Susampur district ki Samulamlan area da hokiba irai namita combined security force na satakhiba coming operation da improvised rocket cell ama sauba manada rocket head ammunition ahum improvised motor ahum anti-riot stun cell ani amasum stun grenade ama fagat pangam khre Panmayabad Hokiba Matam Krasida Tampagam Simsingi Mapam Singda combined security force Satrak coming operation da Kuzuklai Cap Fogat Pangam Krabani Makasa Tarak Point to Papam, Kuki Singataba Mapam Sing border fencing corner Kagan have wapamasi Barat Langana, Manipur Langak the Hanakangan Pam Tokta Bra, Admi Party. Kuki Taba Mapam Sing the border fencing corner Kagan and India Home Minister Amit Shana Fundorak Pasi, Manipur Langana Kariki Hangdribano, Roinana, State Langana Asigumu Wapamasi Tampam Tokta Brahina Admi Party, Manipur State Ki Activity, Coordinator Gitapuriba, Beshona Tingam Fundokre. Ngasi Manipur Press Cup ki thangjing hol pangthokiba pawgi mifam da wapam asi phongtholaduna besona na hai Manipur kuki taba mafam singi oina border fencing kona khagani haiduna Union Home Minister Amit Shah na phongdoki bu wapam ama national media ra amuk phonglakpadagi viral sanglat salakhiba sim angak phawi kuki singna taba mafam border fencing kona khagani haibu wapam asi BJP gi lengak oiribi state asida su khangan pam thoktabra Loidana, state lenga no sumiyam da asigum wapam masi thampam thokta bra hainangki man hai barat lenga amadi central forces sing lusing busing aning ba phongdok tuna miyam bu apang bisi bigi thabak to hiro Manipur thokliba lal si kanana thokal libano hai bigi singna ba miyam da lairamba du nomu gi mek sanakli Manipur thokpa conflict khudimak miyam na luisinduna lakhibani ngasi mak thokliba sisu miyam na luisinna ngaigano amadi tampaki mafam kya da security sing section thorang kya lakotuna thamlaga singi mafam singda free thaduna thammasina takpadi kanaguma kanglu furup amagum loishinna ba India government na atamna loishinna ba silak thong amara haibasi miyamna hangduna lakli
Manipur thokliba irang sina matam sang awawa phibam amada miyamna khangduna asum lerakpana nongmadi Manipur gi miyam angawa miwe ama oirakpa yabagi phibam amada lakadra haibagi singnaba lairi maram aduna hauzik thokliba irang sibar lenga amadi Manipur lenga na athuba matamda waroisan ama puraktuna miyambu mahausagum tangdu leitaba lamdam ama ohenanaba hotnagadabane haina sphongdokhi haina pausida suma khatari atop paumana khunai sida irabut kumna wakal khan malusingba kya tholaknaba thoram pangthokpani lalup Manipur khunai da nong gi awaba henjilakpa isagi khunai sigi pothok leijatuna mainland India dagi pusilakpa pochai singna khunai sigi hingnabagi amata ngairaba pambai oikhre iramdamasigi mapi mapa oiribasingna khunai sigi asumba maikaida mai ohlanduna puba ngamdre haina loyalam apunba lawmilu lalup na haidi Look asina press thokpa chirol asina hairibadi khunai sigi siba madi sangbagi tala asida layoi khraba hizam irabot kumba ama matam sida magi maramda nainaba magi maramda nainaba haibasi matang sai khanjaduna akhang ahi kayaga loidina khunai gi miyamga nainajabagi tanja ama lawjakhibani irabot kumba moral discipline integrity ethics amadi Mama lebak nungsi jabaga loidana miyambu ningba lusingmani Manipur gi itihas ki liklam satta top na naitom nganba misa amani irabona khunai sigi khanjaramba manglana duga khunai sigi lusingba sing amadi miyam singna tawriba thabak singa sigadi pomon onare lusingba singna lusingba gi thabak tawdre amadi khunai sigi miyamna khaibung tanare khunai sigi na sing amadi miyai challaba singna ngasi komda puthaduna lairi maduna loyalam apun malawmi lupna irabot gi maramda function tawduna nainajabagi maramdi khunai sida irabot kumba wakal khan balusingba kya tholaknabagi pangthoksabani haikian hainasu pausta makhatana supali makasa tharak poina kangla pau editorial myamda special content moina myamda thamjagi Manipur attack tawnaba Kuki terrorist sama pansangpa Manipur hauzik thoklibi irang asiga mari lena matik sana apapa makhalgi lali kusuklai pipe illegal immigrants in Kuki narco terrorist sama palom sangshi lakri haibagi paulai bidagi state lenga ki mekedi section tharang lakhatle haibasina miyamda sound mi pai pokali Indo Myanmar ngamkhai romdagi logi wangmada Kuki terrorist samarom ngamkhai lansi laktuna Manipur sangshi lakri haibasi social media da viral oikrabani social media da hauzik thoklibi irang asigi damak naha oiriba sin Kuki jau miyoi lising amarom training tawri haiba wafam viral oikraba matungda khulai paiba terrorist sama palom sangshi lakri masigi damak state lenga na security gi weba section tharang lokhle haina security advisor Kuldip Singara thenglabusu thengna phongdokhiribisi thaganingai oi security advisor haukiba numit kharani gi mamangna matik sana khulai paiba ningthina train tawraba Kuki militant sama palom tha sigi kungani pan sanglakani haina Manipur police department amadi intelligence gi pau phangli oirakliba phiba masidu state home department na sagol sanumita chief secretary Dr. Binit Joshi yauna tuan security force singi lusingba singamadi Manipur police ki makok thongba singi oiba mifam pangthoktuna lalong sindokpagi mifam pangthokre ningthina train tawraba matik sana lan gi afaba khulai paiba sing Manipura sangshilakre haina social media re viral oirakhibadu mamang tha August ki aroiba sigoldani social media da viral oirakhiba du da Kuki khulai paiba mioi lising ama Myanmar ga tainaba kamjong lomdagi Manipur sangshilakli makhoina attack tawgani haiba mafam singdi Sugunu Thawbal Jaribam amade Nongpok sakmaina singba mafamda numit 15 gi manungda attack tawgani haiba warol makhoi masel thanabadagi lik oirakhibani adabu social media da thagalakpa pau sing aranba madi semjin sajinba kya yawbadi miyamna lumna lawdana leirakhibani Manipur attack tawnaba sanglakli hairiba Kuki terrorist ngadu Myanmar active oina lalhau chathariba PDF amadi KNAB ga combine oina sanglakibani viral asi Kuki Marol da irakhibani Kuki lol khangmusingna mitai lol da translation torakhibani Manipur gi apun masaktam thugaina ba lalhauba gi thabak chathariba sigi lusingba singayamana Myanmar based PDF amasum KNAB gi khut chauna yawe habisi ikhang khangnaraba wapamni amaromda Kuki gi tuan buklai paiba lalhauba singa India government ga nungmai sukap kapnaba tawdana suspension of operation su chathariba sigi lusingba singsu ayamana Myanmar masa ngaktani loina thoklibi irang asida su da leiba terrorist singna su gi ground rule thugairaga lal asida yawe habisi khangma lekhrabani amaramda Myanmar romdagi sanglakhiba khulai paiba lahulupki lusingba singa sina lamdam asida anganba matamdagi khundarakhiba
Kuki Kangluki Mioishinbu Makhoigi Kulai Oina Sizinaduna, Drug Yolhanba, Poppy Thanba Madi, Umang Wamang Kokto Handuna, Anobu Kulsing Samgatuna, Makhogi Mapangal Sambat Pegi Tavaksing Lisangsin Satrakrabani. Makhogi Tawong Singadu Istat Langana Kanglak Padegi, Drug Yonba, Poppy Thaba Madi, Umang Wamang Koktok Pating Begi Tabak Lokalak Bamasum, Central Government Mitop Kando Pegi Taushloina, Local Liva, NRC, State Asidisu, Satnahanaba. Taurang Lokalakibadigi Makui Lalong, Kairak Lagani Amadi, Panam Pangmu Ngamlaroi Kanbadigi, Kangho the Mamang say English and Kungo Hum Digi Me Humdigi, Atamnana Mita Miam Mataka war crime Setabahorakibado, Ta Tarakataruk Mapum Pajanakli. Lala Sigi Warois in Central Government Purakani Haina, Tazaba Pibagi Iroinana, Set Minister de Unified Command Loktokuna Tamlakivani. Adobe India Government Watok Asigi Warois in Purana Bokonari Harabasu, Warois in Propangam than a lady Basigi Matakta, Indo Myanmar border Gingangki Shambul Kabigi Tabuk Satari Basida, Kukina Nana Kundari, border area Gimapamsing, Sambal Kabigi Tabak Lepnabu Warep Loki Basina, Kuki Theorising Sanglakagi Ayaba Pibu Oiba. State the talk lib Irang Siki Warriors in Purapagi Mota, Hena Zawalanza, Toknava Shilabra Habigi, Singnava later Vanati. Illegal migrants in Kuki Zau narco terrorism, Salak Navagi, Tong Hang Bamadi, Makoibu, Minung Sigi Miyangna, Yang Libamakai, Manipur Watoki, Warriors in Propangam Loihava, Kangla Paugi, editorial Mam, special content when a Mamda Tamzari. Lushilak Poina Topapau, Mana Kuki student organization now. Manipur ki Security Advisor Kuldeep Singha resignation tawgada bana demand tawrakre haina paw man makhatana supali adu hausikui di myam paw matang se lusinjarage masum mayam puna anauba update ngamina sena sinel sigi makedi gisu myang mafam da makhatana thamjari masum mayam puna anauba update ngamina se